ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯟꯅꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯏꯊꯣꯟꯇ ꯇꯥꯔꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜꯅ ꯌꯦꯟ ꯊꯣꯡꯕ ꯃꯌꯥꯟ ꯕꯦꯂꯟꯗ꯭ꯔꯤ ꯏꯔꯣꯟꯕ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯃꯦꯠꯄ ꯇꯤꯜꯍꯧ ꯀꯣꯠꯅꯕ ꯑꯗꯩ ꯆꯝꯐꯨꯠ ꯃꯅꯥ ꯃꯁꯤꯡ ꯊꯕꯤ ꯀꯣꯝꯄ꯭ꯔꯦꯛ ꯄꯦꯔꯨꯛ ꯍꯩꯕ꯭ꯔꯤ ꯃꯅꯥ ꯑꯁꯤꯅꯆꯤꯡꯕ ꯈꯔ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯆꯥꯕ ꯍꯧꯔꯒꯦ 하왜? 탑이 mayan thong mình thì nó 하왜? Mayan dulu saat ini hau ya. Hau ya. Peruk si peruk ya saba yam paya ya.
ꯃꯍꯤꯁꯨ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯂꯦꯕꯨ ꯃꯍꯤꯁꯤꯒ ꯁꯨꯝꯗ꯭ꯔꯦ lối chặt hồ kìa 카메라 가비 샴푸 ꯃꯌꯥꯝ ꯁꯥꯏꯗ ꯆꯥꯕ ꯂꯣꯏꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ